ngarang Yaripokit sing sang pareng amadi kaksing nongjubi singkol haina khangnaba mafam ani asi lamai chakre. Ministry of Home Affairs na ngarang thokpa serol gi matungina police station tarahumdoi khangna Manipur gi kachen koya sinba thungna 1st April 2025 tagi 6 month phawba disab area haina lauthokre. Lak taragi reward lauthokre tha sigi taraga tarukta kai sampat lai majam lai kai dalaiba L Gyanendra Das ki masanupal wangthem Mukesh Das sahi kun haujuk phawbu matam khangdana leiriba sigi matangda kanagumba langla langjil puthokpa ngamba meoida laingak ki maikai deke lupa lak taragi reward piragani haina Manipur Home Department ki Joint Secretary Dr. Mayengba Beto singna thadrokpa cherolamna khangalagle yuha habu ki thodongna sokhalaba Myanmar gi miyam gi damak India na lebli haina Narendra Modi da phongdokre. Richter scale 7.7 magnitude yaukiba yuar haba thodongna Myanmar ki tongan mafam kayada aso apan nangan khibata natana sikhiba miyoi lising amuga satra chokibaga loinana masigi matangda India ki Prime Minister Narendra Modi na awaba phongdokpaga loinana Myanmar gi miyam gi damak lebli haina phongdokre. Wafam asi Modi na mahaki social media post aina khibane Myanmar gi junta lusingba General Min Aung Hlaing mahaka wari sanaduna nungaitaba pawadu phongdoki India langa ki Act East policy gi khada India na yuar haba ki thodok aduda awaba sai thengnang laba Myanmar miyam gi damak sangdraba yadraba polam singi oiba masak sing tan 15 yon khre haidi awa ana tarba matamda yumlo naba lepak singbu mateng piba gi thabak thoram sing India na matam pumbada paikhatuna lakle madugi makhada India na Operation Brahma paikhatuna Myanmar gi damak polam sing ase yohon khibane disaster relief material khakta natana awaba danglaba miyoi sing aduna sana thanaba polam sing loina na thiba khangdraba miyoi sing thiba gi paikhatliba khongthang da changadaba khulai sing amadi rescue team su India gi maikai dagi Myanmar da mating pi ki hairi khudong thiningai oiba mafam sing da mathau tawriba commando singi thage allowance lising manga pi naba cabinet na warep laukhrabasu ngasi phawba pi dana lairi hairi kumja 2024 gi February gi 9 da phamkiba mifam da matam adugi chief minister nongthomba birena lusingba lainga ki state cabinet ki mifam da khudong thiningai oiba mafam sing da mathau tawriba commando sing thage allowance lupa lising manga pi bada ayaba pi khrabasu sahi ama helaba phawba asida ngasi phawba thabak ton thoktabadagi pi dana lairi masina khudong thiningai oiba mafam sing frontline oina mathau ningthina tawjariba Manipur Police Commando singda wakhal sonta hanbagi achoba marab ama oihale haina maikai kayadagi pendaba wafam sing phongdongnaragli hilam asigi matangda pawse sina phangwa pawgi likhun amada haukiba 2024 gi February 29 da phangkiba state cabinet mifam aduda haujik state asida tholiba irang asiga mari leidana khudong thiningai oiba mafam singda mathau tawriba Manipur Police ki Commando singda thada lupa lising manga amasung atai personnel singina thada lupa lising ahum hengatlaga compensatory allowance pinaba warep laukibane masigi mathakta numito da laukiba topa warep amadasu kumja 2023 gi September 9 da pangthokiba cabinet mifam na laukiba warep thokliba irang asida laikhidraba amasung aso apan nangkiba singda sel gi mateng pibagi wafam adu amuk nauna yengsinbibaga loinana state forcing da natana mapalamdagi state asigi miyam ngak senbagi thabak tawbada laikhidraba amasung aso apan nangkraba Central Armed Police Force amasung armed personnel singdasu lupa lising mga compensatory allowance pibagi warep laukibani cabinet na laukiba warep adugi matungina matam adugi Manipur lainga ki Home Department ki Joint Secretary Mayengba Beto MCS na 2024 ki March 16 da Manipur ki Governor ki mingda order ama thoktuna vulnerable oiba mafam singda mathau tawriba Manipur Police ke Commando singda compensatory allowance pibada ayaba piki adubu laibak thibadi state cabinet ki warep amadi lainga ki order adu ngasi phawba thabak ta onthok pidana leirakpadi haina pawgi likhuna sina makhatari Mathangda iduning thawdagi wafam khara thamlakni madude Fort IRB da Havildar oiba let khogin tawthang khulai puraga chenkhre Cycle Police Station gi manung chanba Malkon Village dagi let khogin tawthang mapagi mameng thangsai tawthang Mars tang kungani panda maugi juko da leba Fort IRB mahaki posting location dagi khulai puraga mangre mahana pukiba khulai singi manung da Insas rifle ani Excalibur rifle ama Insas rifle magazine nipan Excalibur rifle magazine ahum AK katak rifle magazine ani amadi nongoi maru kaya amasu puraga chenkhre hairi mahaki mathakta police case ama register tawkhre hairi mathangda iduning thana wafam amaga su thamlakte madude chairauba numitta maitai singna chingkaba chalamleba asigi nungi oiba wafam de maitai singa si singdagi kumtharakhibani aduna kungi anauba numitta singda laihauba mapa mapu singi lai haurembi khoiramba chatpani ningol singna chairauba numitta mapamda laihauba mabung mokpa makhura maton unaba khoiramba chatpa adugumbani maitai singsu sing
isingda khuntarami valley pumba ising ngakta oirami art ki tectonic plate chenkhre narakpadagi singnung hutta big hole semkhibadagi valley gi ising singthaba haukibani kangpungpi kangla tombi kangla mathang ising kanglak laba matamda maitai singna valley da khuntaba haukibani haina idune thona thamlakle nahan khumalam pakta thabak suba chatkiba mioi ama ngarang ayuk anganba chaurang na pung marirom taba matamda thabak suba mafamdagi thokibadagi hanjelaktre hairi thiba khangduna leiba mioi ase ningthokong ward number 8 tagi RK Suresh Elias Thinaubi kawi haidi kanagumbana mioi asibu thengnabiba yauragadi mobile number 9862 880888 ta paw phawbirangna bakhanganjari exam fee lupa chanipan pi dabadagi exam yahan ki daba Nupi mahiroi suicide tawkhre Uttar Pradesh ki Pratapgarh district ta class 9 tamlibi mahiroi ama ma ki sahi gi exam adu college ki administration na fee pi de haina exam thahan daba duna maram oiraga maha ki ka da thori yanjaduna siram le haina police ki paw amana phogdorakle thodok adu ki matang da laikhidrabi Riya Prajapati sahi taraga taret ki apokpi Unam Devi na complaint ama file tawrakhibani mafam adu ki Kamla Saran Yadav inter college ki mahiroi aduna sahi gi Thidokadaba fee lupa chanipan watpadagi examination thabada tangai padana changba admit card adu piraktabadagi ikaiba nangkhibani mama punam na makha tana phongdorakpada machanupi adu college ki manager Santosh Kumar Yadav principal Raj Kumar Yadav staff member Deepak Saros Pion Daniram amadi masak khangdoktriba oja amana exam thaba lakpada ikaiba piraduna mahaku exam than khidabani haina phongdorakle mahaku mayumda hankhinaba official sing aduna khangalakibani hairi ikaiba nangbadagi mahiroi Riya mayumda halak mayumda thori yanduna sirambani haina additional superintendent of police Durgesh Kumar Singhna complaint adugi matangda khongdorakle Yelhumi nataba tribal foreigner mayek sengna khangdoknaba thabak paikhat kadabani haida kanglaipak mairagi editorial da thamlakle iramdam Manipur asi sambal khadraba inkhol amaga chap manaba haibadu oire sambal khabidrabadi inkhol da sangmingba sa sanmaning tamna changbagum lepa laitana mitop miyan sakya sangsilakpa haibadu oire maduna mitopna thumhat kiduna yelhumi sing ikui kuidana mutkhiba yabagi akiba phiba madu laklabani maduna Manipur gi yelhumi nataba sing masak munna khangdoktuna masagi maramdamda halan khinabagi asi PR lengak na lejabi thaduna hona phamthoi loinana miyam na su lengak ki mateng pangduna mai pak na ba hona bachungani PR lengak na masung miyam go khusamna duna tawdaba yadraba thabak adude Manipur da leiriba tribe sing asiki manungda asengba yelhumi oiba tribe phurup sing adu karam bano aduga asengba yelhumi nataba phurup sing aduna kana no haibasi mayek sengna khandokpa asine Manipur gi puwari gi lamai phakatuna yenglabasu lamdam masida khangu thakta ki changsilaki ba tribe phurup kaya amana khunda duna lesson kre haibasi yamna laina khangbangam karigidamakta Manipur da khunda sinkiba tribe phurup sing asi ngasi phawba foreigner ni asengba yelhumi nate haiba khandokpa ngamdana leiriba se mamangda Manipur gi lengak sasan tawkiba lengak singi achauba asoiba amane aduna Manipur da athuba matamda Manipur population commission lingduna NRC sana hanbagi thabak mapung phana paikhatkadabane loidana lamdam asidagi mitau khandoknabagi miyamna pamnadiba base year 1951 oiba haibase Bharat legak nasu yafam thoi maduna base year asigi matungda Manipur da mitau kayam yamna sangsilaki mitop sing asigi manungda tribe phurup kaya lamdam asida khunda sinduna laisin ki haibase yamna laina khangbangam Manipur da leiriba tribe phurup sing asida yelhumi oina hominarakpa kaya ama yauri aduga khangu thakta amadi naroda sangsilaktuna lamdam sida khunda sinduna laisilaga yelhumi saba kaya amasu yauri asiguma yelhumi nataba tribe phurup sing asida lawmapu yongna tale haibagum asengba yelhumi singbu Manipur gi leimaida khongda phampi danaba loinana atai hiram kiyada yetsinduna khurau thanghanmagi thabak sathari haibasi haujuk Manipur da tholiba Kuki narco terrorist singna tawthorakpa thabak thoram singna adumak mayek sengna khanglabadi maduna yelhumi nataba tribe phurup kana no haibasi ahanmuda mayek sengna khangdoknabagi thabak Bharat lengakna lokhotkadabani aduga lamdam asida khang hairaba haibadi puwari suba intellectual kaya amasu leiri hairiba khang haising asina haujuk Manipur gi luraba tanpham asida chin phosinduna haibadi karigumba wakhal loksing amata puthoktana tumina laisinbagum tawriba se yamna lali khwaidagi maruiba issue haibasi karino haiba tarabadi mitopna thomjilaktuna mapu saba yelhumi oiriba singbu tanthorapagi khongjang sangsilakpa masagi maramdamda lamja sara oina leirakpa sini haibasi aikhoi khudimangna khangmina phamthoi maramaduna iramdam asida sangsilaktuna laisen khraba asengbu yelhumi natraba tribe phurup kaya ama leire haibasi irai laina khanglabu wafamne maramaduna hiram asigi matangda Manipur lengakna thauna lingje leina asengbu base arama semduna Manipur da NRC mapung phana janahanduna mapanagi sangsilakiba sengdaba tribe phurup sing asi mayek sengna khandoklaga masagi maramdamda halan kiba haibasina khwaidagi afaba oigani haibasi khangna Bharat lengakna thabak pangthokpham thoi loinana Manipur miyamna su Bharat lengakta amato oina hanba laitana taksingadabani haina hamlakle